Thomi Singna section we from Pambada Ating Bapirakle Hairi Center Amasung Nation IM Aniki Tosil the state Langak na Sogat Labra Haina MP Shishiki President M Okendro na Wahang Taurakli Plastic pollution ki chang hantha hanna bagi pandam da lamdam asida sajaba che gi khau makhalama Minister Syam Kumar na launch tawkre Pairamban Kaichel gi Kaichen phambi Ima Singh da che khau lak anirom yen thokre Malam gi mafam kuding da pangthok na bagum Manipur da sungasi World Diabetes Day ki thauram diabetes ka mari leina ba laina layum sing gi test ka loina na paktak na na pangthokre Amasung children home da leiriba angang singsu atopa angangum na chap manaba khudong chaba panghanaba mari leinaba department na hotna biu haina deputy chief minister Yumnam Joy Kumar na phungdokre Mayam bukhurum jari adom ni yengbiriba si salam na hausi pungza si fawbagi maruiba pausing mayam de pizari Congress Party ki Thomi Singna Naga Peace Talk ki Waroishin Purakpada Manipur ki Saktam Kaihanba Yaroi Haina Jackson Wakat Mifam Chathabada State Asida Paliba Lengak Asina Chauna Atingba Pire Masina Takpadi Center Amasung Nation IM ki Thausilda State Lengak Asina Saugat Labra Haibadu Hangningai Oire Haina Manipur Pradesh Congress Committee MPCC ki President M Okendrona Phongdorakli Wafamasi MPCC na Sinduna ngasi GM Hall Mamangda Non-disclose of Naga Peace Talk Haina Ming Thonduna Pangthok Hiba Jackson Wakat Mifamda Phongdora Kivani State Asida Laiba MP Shishiki Thomi Kayana Saruk Yaduna Pangthok Hiba Ngasigi Wakat Mifam Aduda Okendrona Makata na Hai Nation IM Amasung Center Anigi Marakta Sanariba Santigi Wari Asi Bilateral Talk ni MP Shishina Manipur Miyam gi Khongjang Saugatuna Chathariba Wakat Mifam Asi State Lengakpu Maral Siba Nate Congress Party yauna state asige miyam haurak kadaure haibagi athingba pibra haina jingnaba lei thawong asi akanba mawong da condemn tawi asigumba thawong asi lengak na chathapam thokte state asida Congress ki lengak leiba matamda asigumba thawong amata chathakiba leite haiki Simba protest se saruk yaba lakpa Congress ki worker mayam ama hojik thobal la thing leri Imphal East SP Masaya na Thobal SP Masaya na Bisenpur why masi karigino Lilong nesu thingi masi karigino khoi silent hoina democratically se phamjabani mayam da sarkar sida puning chingchenjaba duga maru hoina tok tori se bilateral tok ni Bharat sarkar amasung NSNIM ni ekhoi khangi khoi state government maral sibenate togudabu Shumlaba mifamsida moina thingaga mayam yahondana tawse tasengna makhoi je sogali bra haibdu ngasi mayamna jingnana leirambase khoi jingnaba phawre haba Jackson Mifam Aduda Sarugyakiba CWC ki member Gaikhangam na haikibada state asida paliba lengak asina Naga Peace Talk ki Waroishin Purakpada Manipur ki Saktamda akaiba amata yauroi kaishu tauroi haina chinda kayarak laure aduga nakal amaromda state asida war ama thokani haibagi preparation tawbagum paramilitary force kaya lepa leitana thazilakli phibam asida takpadi state asida karigumba tamthiba phibam ama thokadaure haibadu takli Asigumba State Amasung Center Lengak Asigi Thawong Kaya Asinani Manipur Miyam Amasung MP Shishiki Thomi Singna Charang Naba Amasung Mipaiba Pokliba Asi Haiki Former Chief Minister CLP ki leader na Lusingaga Bharat ki Prime Minister Amati Home Minister yaun unarakanda Party ki Congress Party ki President Busu atete Opposition Party leader sing unaraga Asidi Yaroi, Asi ko Manipur interest sok pa later tarabdi ko mado ko Manipur Pazasing the Congress Party na yaba sungang moy haidan mado ko protest oruna ba hijabatare ko satkibani appointment sik to khre adu pirak different question ni adu mado pirak badu mado aduni nate maru oibadi ko di Manipur Pazasing yade haibado mado uchanaba kan Manipur Pazasing sentiment amadi wakal londo kan beto da biade haidra tasaki
Thengkhang kayada wari shanakrabasu waroishin purakpa ngamdabana Manipurgi apunba saktamda akaiba pirakpa yabagi akiba leiba Naga Peace Talk ki waroishinda yauriba wafam khanghalu Center na Manipur thugaina ba hotnaba lepu haiduna ngasisu mafam kayada paksan na khongjang sangsinari Coordinating Committee on Manipur Integrity Kokomi ki mityeng makada changsileba miyam gi khongjang asiki sharuk ama oina nagamapalda kaithel phambi amasung passenger service tawriba diesel auto driver singna nongmagi sintha leptuna checksin mifam chathakre saruya khiba singna Naga Peace Talk na Manipur gi ngamkhai thugaiba yaroi long live Manipur India lenga ki kanglup naiba thausil lepu haibana chingba khalau kaya lauki Mapi mapa oina leibirba makoina aikoigi sigumba awaba mayamje ubidabadagi ngasi aikoina nuaitana khongjang changchen bani achaw wasang mayam jingjina makoina ngangbodo khoi thajaba ngamuktre maramdi makoina Delhi da musakani amudawni moikoigi wahaidudi akhoi pamde makoina soiraroi hairagadi iramda Manipur sibu kaheloi haibagi oiragadi akhoi aibu chi oina Manipur parja miyam amada oina pibiyo NSN amasung India government gi langlo lang asida makoi Nagaland da tawjagiba thabuk akhoi kachu kaide adubu iramda Manipur sida thokadaba thabuk leitaragadi yaba sunga moi aikoi ningdam na hingba amasung aikoi gi right do akoi pami aduna iramdam kaibadi akoi yaroi adubu akoi EDP gani suraga sajari ba akoi gi awabaje moi ubiyo moi humpu makcharpiro unabiro tanabe tanaro tara chalaga adu haire adu na dia akoi satisfied oi dia akoi ta thajade center da gi ayu do pame adu do aikoi da laikhai tana Manipur gi people parja jingji da tangdu laita ba ma puhanbado adu pame Nakalamaromda awang AOC da nung amadi lengwa yoliba sinmi shingi apunba lupnasu nongmagi sintha leptuna Naga Peace Talk na Manipur gi ngamkhai kaihanba yaroi haiduna checksin mi famduna protest tawkre Loinana Panthoibi Housing Finance Company Limited ki employees singnasu uripok tawrang bam laikai da laiba company asigi office mamangda Manipur gi apunba gi shaktam kaihanba yaroi haiduna checksin mi chathaki अखोई इरमदम से अखोई पुनमन खांगे कोई very small states अदुगा very beautiful states अदुगा अमुक्सु very wonderful states मलयमदा अनि सुना फंगरोय दो बदु इरमदम लमदम म खांगे अदु अखोई ना कोई पुनमंगना मणिपुरी जाति अखोई पुनमक चंगागा अखोई इरमदम से मसिदा करिगुम external force अमतना अकाइबा अतोइबा पीदबा यामना मयक सेंगबा यामना very brilliant ओइबा अदुगुम state अमा अखोई पुनमक की unity अमा create तौरगा Malem the Saktakba Adumba Ama Hunsi. Malem gi oina plastic ki cherang na maram oiraga pollution ki chang wangkhalakli ba asidagi kannabagi pandam dangasi lamdam asida sajaba che gi khau makhalama mahut ki minister TS Shyam Kumar na ima kaithel da launch tawduna kaithel phambi ima singda che gi khau lak anirom yenthokre che gi khau launch tawbaga mari leinana minister Shyam Kumar na akoibagi fivam kaihandana thamna ba hotna bada mipum khuding makki achauba thodang lei Malem asi Thawai panba khudingmaki amatangairaba yumni khanduna pumnamakna wakhal taminaduna akoibagi fivam kanbagi khongthang paikhatminasi haiki chegi khaw asi sizinaduna lamdam asi chamadi plastic teki ngakthokpa ngamlagani miyamna su mission asi maipakpa ngamnaba support tawbiu haina phongdoraki Malengi tongan pada environment kahelakpa amadi plastic na akogi polluted tawdana akogi soil mayam se manghalakpa adana Manipur dasu some group of unemployed youth na putoktana akoi green break ana se na sarakanda Manipur ki praja mayam da amadi maruoina akogi dukan phambiriba imai ben amai kathem phambiriba ise imai itaima amadi naw pe mayam da amadi polai blak pe mayam da apel doi madidi akoi na पुनमक ज्ञान तामिना कांदा कोई एनवायरनमेंट से कन्मंगम गनी अदुगा कोई पोल्यूशन जगे कोई फतबा प्लास्टिक पोल्यूशन से गाथो बंगम गनी
Malemgi mafam khudingda pangthoknabagum Manipurda sungasi World Diabetes Day ki thauram pangthoknari thauramasi North Eastern Diabetes Society Manipur State Branch na sinduna lampel pata laiba IMA gi sanglenda pangthokre amaromda saruk yaba lakiba miyamda blood glucose HbA1c amasung urine ACR na chingba diabetes ka mari lainaba laina layong shingi test lemna tawbagi khudong chaba phanghanki loinana thauram asiki matangda North Eastern Diabetes Society Manipur State Branch ki President Dr. T.S. Premchana diabetes hairiba laina makhal asi chaba thakpada cheksinba amasung hakchang sajil ningthina tawrabadi matam chana ngakthokpa ngami haki Diet control trouble. That's the Taoyam Sadaba, Atuma Sadaba, Manamasing Yamasaba, Adu Hayam Sabako, Adu Kabariam Sadaba, Adu Manamsing Sab, Hybrid Sabs Yam Bayari, Machine of Blessers Andali, Nueva Andali, Nuhinda, Nuera Diet spoke with Haley. And this over a quick excess of I say gymnastic excess of one at go. I say Yumna Tabayang Toba, Gardening Toba, the late Tabaya, home gardening, Posi Tabaya, but the family put a Salakato in the Bado, Adukan. In day when I was 8% as a whole, Kalamlam Kenner Gasuko, Lam Katana low by 5% a sound the Kanoko, but the Madrasa in there, 17% me among the Trateti, that is Nay Hari, and the young one way away. I do a quick manipulation about 10% normally, 10% me some of the Tara that is Nay, young Rosanico, Masi control over the Kali. Imphal East District ki Yumnam Patlaw Community Hall da su World Diabetes Day ki thauram pangthokre thauram adu Morning Star Club Yumnam Patlaw na sintuna pangthokibani thauram adu ka mari lainena Manipur Heart Care Society ki President Dr. KSS Kalana Luchingba Medical ki team amana lemna layeng bagi camp amasu pangthoki camp adu da blood sugar test yauna heart ki anaba khangdoknaba ECG test taubana chingba makhal kaya ki test taubagi khudong chabasu piki kemaduda manak nakpada leiba laikai gi ahal laman kaya na layengba laknaki amadi hidak langthak kaya su lemna phanganki Prithvi diabetes nabi mi machine yamna wangna lay charona 2015 da 425 millions mi ache diabetes ki awaba tanari akoi ki India da su diabetes nabi mi ki chang yamna wangna lay mi manga khuding gi mi amom di diabetes anabasi awaba tanari aduna ngasi akhone tawjariba se mipung khuninda diabetes haiba anabasi karino kamai layengani amadi masida kamai tona thengmang ngawngdage haibagi pandamda akhone praja mayamda public ta mase gyan tan paujin jabani International Association of Lions Club of District 322D ki makhada Lions Club of Wangzing nasu World Diabetes Day ki dega mari lainana Free Diabetes Detection and Free Awareness Program ama pangthokre Hairok Part 2 Bazar da laiba Prabhu Achauba Mandapta pangthokiba health camp aduda anaba mioi marfu henbana layengki haiba camp asida ITD Hospital Uripoki Chairman Irengpam Tombi Singna Doctor Nurse Yauna hidak langthakna chingba mating pangki Lions Club of Wangzing ki President Narengbam Rajiv Kumar na phongdorakpada haiba camp asina ngasi Hairok Yauna Changsin Duna Lions Club na Miyamda Service to Mankind ke Wahan Thok Miyamda Khanghalagani Haiki Indian Red Cross Society Imphal West District Branch na su Sinduna ngasi Hyang Thangi KS Waishida World Diabetes Day ki thauram pangthokre Indian Red Cross Society Imphal West District Branch ki Chairman Dr. Koijam Arun Kantana Luchingduna pangthokiba thauram adugi manung channa diabetes ka mari lainaba test kaya mafam adugi miyamda lemna chathaki hairi Matang swais the break am lauzage break ki matungda Social Welfare Department has sent to ngasi Children's Day ki thauram state ki thakta pangthokhiba ki pau amadi Manipur amasung malem ki tongan be ipau sing puduna lakchige Impact News po mireng taduna lebiu Mayambo muga na taram na okchari bulletin asigi makata ba pau miyam da pizari
Social Welfare Department asinduna ngasi Children's Day ki thauram state ki thakta pangthokre state asida tongan ba children home da leiriba kana leijadraba angang singsu atopa angang gumna chap manaba khudong java phanghanaba mari leinaba department na hona view haina deputy chief minister Yumnam Joy Kumar na phangdokre Chimoirong da leiba Tribal Research Institute TRI da pangthokhiba thauram aduga mari leinana deputy chief minister Yumnam Joy Kumar na haikibada angang singdi nature ga punna leigadabani mama mapa oiba singna angang singbu ningthina chawkhatnaba hotnabada mapung oiba thodang loba changi nakalamaromda children home da leiriba kana leijadraba angang singsu hakchangi fibam da khara asoiba leiba angang singsu atopa normal angang singna fangliba khudong chaba sing fanghannaba hotnabada mipum khudingmakna maruoina social welfare department na yengsinba changi haina deputy chief minister na makhatana phungdokhi Matamamdadi nature ga tona ngasi di adugi du leidre adu mama mapa singna atu nomu tawsu kana to nature the freely len ma kolam do aduga ngasagi moigi personality freely develop to do madu tona bo honasi children's home partially kan to disabled ba aduga retired ba kamu mama kana to mama mapa leje phajana tin bidan lebse moiski singji su ngasagi atei kan mama mapa leba freely leba ngamba angang sing na nungai ba angang sing free do aduga mai du moi de su kitang phangan bdo kamai to na koi phangan sige ko myam pun khanda minarga adugo social welfare gi department su phajana khanda biga sinlaga admara moisu hingubagi polakpagi mahaudo khangan khoi hona minasi ngasigi thauram aduga mari lainana social welfare department ki minister Namcha Kipgen na haikibada angang singi right protect tauba loinana makhoi bu hiram amatada tathi tawoina tauhangumsi angang singi mathakta sexual exploitation taubagi chang state asida hengalakli laibak thiba thaudok asi thingnaba hotnabada chenaba myoising ngakpiroisi chap manaba ain gi oiba chairak phanghansi mama mapa oiba singna yumgi ahallaman singna angang singbu nungsina loinasi minungsi tambisi nakalamaromda state asida angang kaya ama mayai ka ba chinjak sizinaba ki chang hengalakliba asida minister Namcha ki genna nungnang ba phongdokhi mama mapa ahallaman angang sing loinariba singna makhoibo nungsina tobiduna makhoibo minungsi tambisi aduga hauzik yamna nungaitaba amana inkhatlakliba ekhoigi tungi oiriba nauriba angang singna mayai kaba chinjak sabagi chang yamna wangkhatlakpa asini lairik laisuda mai on sinduna leigadoba matamda phattaba chinjak chaduna matam amadi hakchang manghalli mama mapa oiba amadi angang sing loinaba mipum kudingmakna cheksinna leibatai Manipur Pradesh Congress Committee na susintuna BT Rota Laiba Congress Bhavan da Pandit Jawaharlal Nehru gi chamaga kuntra suba mapok numit ki kumon palan thauram pangthokre thauram aduga mari lainana Manipur Pradesh Congress Committee gi President M O Kendra na hai Pandit Jawaharlal Nehru laibak asigi ahanba Prime Minister oibiramba anauba India ama semlamba architect amani mahakna laibak asigi damak hiram kayada lauramba thaudang singthabada loiba nairoi mahakna laibak asida laiba angang singbu yamna nungsijabna tauramki masina mahakpu laibak asigi angang khudingmakna chacha Nehru haina kauriba asini haiki ngasigi thauram aduda Congress Party gi thaumi singna Pandit Jawaharlal Nehru gi photo da lai katpaga loinana ikai khumnaba uthi loinana mahakna laibak asigi damak hiram kayada lauramba thaudang singbu sinthaki Pandit Nehru being the architect of the India, and not only that, he is loved by the lots of children of the country, and people used to call him Pandit Chacha Nehru. Likewise, here in our state, in the state level, also this we are observing this function. Apart from that, Congress Party is also observing this function. Kanchipurda laiba SI Academy School da Annual Day amasung Children's Day ki thauram ngasi pangthokre school asina sindune school asigi campus manungda pangthokiba Annual Day amadi
Children's Day gi thauram aduda science exhibition quiz amasung mahairoi shingi oiba jagoi isai sing utki thauram aduga mari lainana SI Academy gi founder Chirom Jotin na hai chahi khuding gi school asina sinduna pangthokliba thauram asigi sharuk ama oina chahi asigi best student best teacher amadi sana khotnabada makok mathang taba singda award sing pigani haiki School se he hok pode hona harba SI festival havni festival asi da pangthoi basi sport literary amasung culture inda akoi sat sing si team akoi gi house mari thona khaidoga akoi gi athoi hen tanabani oja sing jo house khaido ko jida moi gi house loimak sina thoga akoi gi pangthokpani aduna harba house sing adugi competition du da akoi gi point khwaidi phangba du akoi na overall champion chahi khuding piduna lakpani ngasi Children's Day gi thauram laibak pumbagi pangthokliba asiki saruk ama oina Imphal East ki manung channa kaibida laiba Yaivirel General Home da Imphal Municipal Corporation ki ward number 3 ki cooperator Hizam Nutan Chandra amadi mahaki yum gi mioi singna TV shed ama khudol tamkhre ngasi gi achamba thauram amaga loinana pangthokhiba thauram amada TV shed adu Yaivirel General Home gi thomi singda khusinaki Makhoisu makhoina hayeng chauraga ikhoina angama mateng panga makhoibu mi oina ba hona bire haraga makhoina pung phara matamda iramdam kanglei paki makhoisu masak naiba mi oi moina tholok le haraga makhoisu iramdam kanglei paki kali makhari soina tawba ngamgani haiba wakhalon ga iroina na aina mangol asibat bijabo ina aina icha se gidam tangam khara khodol tamjabani asigum loba yai pharaba nimit asida aina aigi leigidaba ibokpu ningsingjaba chinden de nimit leigidaba ngasigi kumja asi thare haraga mangarak suba leigidabagi ningsing kumon asida aina Yaivirel Children Home da ana leijadraba cha singidamakta aina ai leiri haiba wakhalon ga iroina aina asigumba chinden de thorom asida aina angang singdamdakta kaliguma khara aina mateng bijabani Easy of doing business haiba thimda kuntraga mapalak suba Indian International Trade Fair ngasi dagi laibagas ki konung New Delhi gi Pragati Maidan da micro small and medium enterprises ki Union Minister Nitin Gadkari na hodokre Mela asigi ahoba numit manga asi business ki dama reserve tauraga lakliba November taraga mapanda ki general public ki oina hangdokani hairi numit taraga mari ni chupna chathagadoriba mela asida Australia Iran UK Vietnam Bahrain Bangladesh Bhutan China Egypt Hong Kong Indonesia yauna mapal leibak kayana saruk yagadori chahi asigi oina partner country na Afghanistan amadi focus country na South Korea loinana focus state na Bihar amadi Jharkhand na oiri Laibag asigi national capital da air quality phattabana maram oiraga ngasi fawwa school sing thingkre Environment Pollution Prevention and Control Authority na National Capital asigi air quality emergency level nakna leire haibadagi Delhi government na ngasi fawwa school sing hangbada athingba thamkibani Delhi NCR da hot mix plant sing amadi nungna chingba thugaibasu hayeng fawba mari leinaba authority na athingba thamkre ari Arabada bulletin asigi headlines amuhana miyam da thamjage Congress ki thomi sina Texan mifam fambada athingba pirakle hairi Center amasung Nation IM anigi thausil de state laingak na thawgat labra haina MP Shishi ki President M Okendro na wahang tawrakli Plastic pollution ki chang hantha hannabagi pandamda lamdam asida sajaba che gi khau makhal ama Minister Shyam Kumar na launch tawkre Wairamban Kaithel ki Kaithel phambi ima singda chakhau lak anirom yen thokre Malem gi mafam khudingda pangthok na bagu Manipur da sungasi World Diabetes Day ki thauram diabetes ka mari lainaba laina layong singi test ka loina na paktak na pangthokre Amasung Children Home da laiba angang singsu atopa angang gumna chap manaba khudong chaba phanghanaba mari lainaba department na hona view haina Deputy Chief Minister Yumnam Joy Kumar na phungdorakre